ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯁꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯃꯤ ꯈꯔ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯁꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯃꯤ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯎꯏ꯫ ꯃꯍꯥꯛꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁꯀ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯁꯨ ꯁꯦꯠꯂꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛ ꯄꯨꯂꯤꯁ ꯅꯠꯇꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯆꯤꯡꯅꯗꯅꯕ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁꯇ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ꯫ ꯎꯔꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯥꯋꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯔꯦꯀꯣꯔꯗ ꯇꯧꯕ ꯃꯇꯝꯁꯤꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯩꯁꯨ ꯉꯛꯄ ꯐꯥꯎꯗꯦ꯫ ꯀꯦꯃꯦꯔꯥ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯆꯨꯝꯕ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯛ ꯊꯛ ꯅꯤꯛꯍꯜꯂꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯜꯂꯨꯗꯦ꯫ 2025ꯀꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 4ꯅꯤ꯫ ꯃꯐꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯙꯥꯀꯥꯒꯤ ꯁꯥꯋꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯥꯋꯔ ꯃꯣꯗꯦꯜ ꯃꯁꯖꯤꯗꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯥꯒꯤ ꯍꯣꯇꯦꯜꯒꯤ ꯃꯅꯤꯡꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯌꯥꯝ ꯑꯃ ꯇꯤꯜꯂꯝꯃꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 85 ꯁꯨꯔꯕꯤ ꯃꯃꯤꯡꯅ ꯑꯁꯃꯥ ꯕꯦꯒꯝ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯐꯝ ꯑꯁꯤꯕꯨ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯅꯥꯆꯨꯡꯂꯨꯗꯦ꯫ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯌꯦꯡꯕꯗ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯥꯜꯂꯝꯃꯤ꯫ ꯂꯥꯎ ꯈꯣꯡꯕ, ꯆꯔꯥꯡꯅꯕ ꯊꯣꯛꯈꯤꯕ ꯀꯩꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯁꯤ ꯆꯠꯅ ꯆꯠꯅ ꯇꯨꯔꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯂꯥꯛꯏ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯆꯦ ꯆꯥꯡꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯍꯧꯔꯛꯄꯗ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯃꯤꯌꯥꯝꯅ ꯃꯤꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯇꯦ, ꯑꯃꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯆꯨꯝꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯅ ꯈꯜꯂꯨꯔꯤꯕ ꯃꯌꯥꯝꯁꯤ ꯇꯥꯏꯑꯣꯟꯅꯍꯜꯂꯝꯃꯤ꯫ ꯑꯁꯃꯥ ꯕꯦꯒꯝꯒꯤ ꯉꯛꯁꯝꯗꯒꯤ ꯗꯥꯛꯐꯝ ꯐꯪꯂꯝꯃꯤ꯫ ꯗꯣꯛꯇꯔꯒꯤ ꯔꯤꯄꯣꯔꯠꯇꯒꯤ ꯃꯌꯦꯛ ꯁꯦꯡꯂꯝꯃꯤ ꯃꯗꯨꯗꯤ ꯑꯁꯃꯥ ꯕꯦꯒꯝꯒꯤ ꯃꯤꯁꯤ ꯃꯍꯥꯠꯀꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯁꯤꯕ ꯅꯠꯇꯦ, ꯃꯤꯅ ꯉꯛꯁꯝ ꯃꯦꯠꯇꯨꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗ ꯃꯤꯁꯤ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯀꯦꯁ ꯑꯁꯤ ꯃꯤꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛꯅꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯠꯂꯝꯃꯦ ꯍꯥꯏꯕꯁꯤ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯑꯁꯃꯥ ꯕꯦꯒꯝ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯥꯋꯔ ꯃꯣꯗꯔꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕꯒꯤ ꯀꯦꯁ ꯑꯃꯈꯛ ꯂꯧꯈꯠꯂꯝꯃꯤ, ꯑꯃꯗꯤ ꯀꯦꯁ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯤꯍꯥꯠ ꯑꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯍꯥꯠ ꯀꯌꯥ ꯑꯃꯒꯤ ꯑꯍꯧꯕꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯋꯥꯈꯜꯅ ꯁꯥꯒꯠꯂꯨꯕ ꯉꯝꯗꯦ꯫ ꯁꯤꯇꯤꯒꯤ ꯒꯥꯂꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯃꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯊꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯆꯌꯣꯜ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯥꯋꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗꯕꯒꯤ ꯃꯑꯣꯡꯗ ꯐꯤꯔꯣꯜ ꯁꯥꯕꯒꯤ ꯐꯦꯛꯇꯔꯤ, ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯀꯩꯊꯦꯜ, ꯃꯤꯅꯤꯟꯇꯅ ꯊꯜꯂꯕ ꯂꯝꯕꯤ, ꯑꯃꯗꯤ ꯃꯤꯌꯥꯝ ꯃꯥꯒꯤ ꯃꯥꯒꯤ ꯃꯊꯧꯗ ꯆꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯟꯇꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯑꯃꯨꯛ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯐꯪꯂꯝꯃꯤ꯫ ꯑꯁꯤꯕ ꯐꯪꯂꯤꯕꯁꯤ ꯄꯨꯂꯤꯁ ꯆꯣꯛꯇꯒꯤ ꯀꯩꯁꯨ ꯂꯥꯞꯄꯨꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯤꯕ ꯑꯃ ꯑꯃꯨꯛ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃ ꯑꯃꯨꯛꯁꯨ ꯐꯪꯂꯝꯃꯤ꯫ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 6ꯀꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕ ꯃꯐꯝ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯒꯨꯝꯕ ꯀꯥꯟꯗꯅ ꯕꯥꯊꯔꯨꯝꯗꯒꯤ, ꯀꯩꯒꯨꯝꯕ ꯀꯥꯟꯗꯅ ꯑꯍꯥꯡꯕ ꯔꯨꯝꯗꯒꯤ, ꯀꯩꯒꯨꯝꯕ ꯀꯥꯟꯗꯅ ꯑꯃꯝꯕ ꯀꯥꯆꯤꯟꯗꯒꯤ꯫ ꯐꯪꯂꯤꯕ ꯑꯁꯤꯕ ꯃꯌꯥꯝꯁꯤ ꯕꯤꯜꯗꯤꯡ ꯑꯃꯗꯒꯤꯅꯤ, ꯑꯃꯗꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯐꯖꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯐꯝꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯤꯠꯌꯦꯡ ꯊꯝꯅꯔꯨꯗꯦ꯫ ꯁꯤꯔꯤꯕ ꯃꯌꯥꯝꯒꯤ ꯆꯍꯤꯁꯤ ꯑꯃꯠꯇ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯁꯤꯕ ꯃꯔꯛꯁꯤꯗ ꯅꯨꯄꯤꯁꯨ ꯌꯥꯎꯔꯝꯃꯤ, ꯅꯨꯄꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯤꯕ ꯐꯪꯂꯤꯕ ꯃꯐꯝ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯌꯥꯝꯁꯤ ꯑꯃꯒ ꯑꯃꯒ ꯃꯔꯤ ꯂꯩꯅꯍꯟꯕꯗꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯔꯝꯗꯦ꯫ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯤꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯁꯥꯡꯅ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯁꯨ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯥꯋꯔꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ 2025ꯀꯤ
August tang 18 Sawar Municipality Community Center gi manungdagi pulis na asiba haksang ama fanglami. Mafam asi miyam gi building oirambana matam amada mi marang kaina ayamba matamda adum tinkiba mafam amani adubu hojikti unawana napi singnana pik thalami. Building asigi fibamsu yamna fatre amadi thawai bidraba mafam amakhakni. Asiba haksang asi chawrakna sahi 30 muk suraba nupa amagini amadi kanano haibasu masak khangba ngamlamde. Hakchang asi patta pumthaba haurami amadi khwaidagi nungaitaba wafam amadi mahakki makhut anisi punsanduna lairami. Masidagi mayak senglami madudi nupa asi wakhal munna khallaba matungda hatlambani haibasi building sigi manak nakpada laiba miyoi singna manam namthiba yamna kanna namme haina complain tawraba matungda asiba asigi matangda police na khanglakkhibani. Investigate tawba matamda nupa asi khawri charam metuna hatpani haiba khanglami amadi asiba haksang asi thawaina mafam sida thamambani maramdi hekta laina asiba sigi matangda khangba ngamdanabani. Community center asi ihang hangba jungle gumada laiba nate. Mafam asi Sawar Modern Police Station, Military Camp, Government College ama amadi Sawar Press Club ka yamna naknarami. Mayam se laina mafam asi city asigi yengsinbidraba mafam amakak oirami. Police na FIR ama lawkhat ami adubu case lawkhat labasu police ki khutta thawdok asigi matangda maru eba clue amata lairamde. Chawrakna tha ama makhai muk lairaga building asigi pau ama amuk laklami. Handakti building asigi anisuba floor gi bathroom dagi asiba haksang amasu amuk fanglami. Sahi 30 mukki maya oigadabi nupi amagi haksang oirami. Kanano haibasu masak khangba ngamlamde amadi mahakki mangak asida lenkhibagi dakpham lairami. Mamangda fangkriba asiba haksang dudagi ka hena kiningai oirami. Asiba haksangi phibam asi ka hena fattabana maram oiraga body asi identify tawba sukngam ngamaroi. Akoibida tariba miyoising akiba founderami amadi miyoi kharana building asida sikhiba miyoisingi thawai lengdana lei hainarami. Mafam sigi local miyoi amana yamna chingnaningai oiba namthiba manam ama lakpadagi complain tawraba matungdata asiba sigi matangda khangba ngamlakhibani. Investigate tawbada manak nakpadagi e yawba box phanglami. Masidagi mayak sengna khangba ngamlami madudi mihat asi mafam simaktada pangthokhibani haibasi. October gi tang 18 da mi hatlamaga langthoklambagi matangda case ama amuk police na lawkhatlami. Miyoi ani mafam amada sina fangla fawbada police na case ani asi tongan ba thawdok am oina yenglami amadi misi ani sida kari manari haibagi mari amakhak samnahanba ngamlamde. Matamni sum hawkhirami 2025 ki December gi tang 18 da amuk hanna building asigi matangda miyamna ngangnarami. Community center asidagi handakna amuk chahi 35 muk suraba nupa amagi asiba haksang fanglami. Report ti matung ina asiba haksang asi mai thadoklami haina pallei maram asina forensic team gi damak amuk hena investigate tawbada awaba amu airami. Building gi akoiba sida mai chakpagi manam lakpadagi police na asiba haksang asigi matangda khangba ngamlakhibani. Investigate tawbada khangba ngamlami madudi haksang gi part khara thawaina mai thage yauna tharami habasi evidence manghananaba hotnaribani. Hojikti building asi khaktada asiba haksang fanglibasi karigino haiba wahang amakhak thoraklami. Masigi matungda mafam asi khak khalibagi maram tapna mayak senglaklami kaigino haragadi amamba marakta thabak tawba migidi mafam se khwaidagi khudong chaba amakhak oirami. Mafam sigi akoibada camera amata laite misu chathok chasin tawnade amadi mafam sida changmasi yamna lairami. Maraksida wari sigi khwaidagi kiningai oiba tangkak adu laklami. Uttra hairiba mafam sidagi Tania Akhtar Kaubi masagi chahi 15 surabi autistic oibi nupi macha asi mangkirami. Tania gi wakhal mapung fade mahaki mapa amadi family gi miyoising ngawraduna mahakpu thirami. Nupi manga amadi nupa amagi manungsida Taniabu family na yamanu sina tawrami. Adabu hangbu yaba wahang amadi Tania matau karamna Uttradagi Sawar yaurokibanu haibasini. Matung tarakpada investigation dagi khangba ngamlami madudi accused asi numidangi matamda overbridge amadi footbridge ki makhasida lotuna lei. Mahakna naitom tabi nupi mayum lajadabi nupi amadi wakhal soinaibi nupi singda mityeng thamaga lei haiba khanglami.
Tania lambi lamangnaba chokthaba akiba amadi naitom taraga highway da lairamba yai haina khalami phibam sida Sabus hariba nupa sina thengnarami amadi Tania wakhal mapung fadabini khanglami amasung tapna tapna Tania da thajaba amakhak phawhalami kari no pizage lainaba mafam pige natragana nayum phawba thinbige haibagi thajaba pirambe yai kari su khanggidabi Tania nadi mateng fange haina khalami mahaknadi kari khangluni madudi mahakpu safe oiba jaga amada chatpagi mahutta achauba fattaba lang amagi maikaida khong thangba haure haibadi masigi matung wari asibu tonganba mayol amada purakpagi mikup adu yaroklami thogdok thokadaba numit nini gi mamang January gi tang ta taruki numidangda police ki routine patrolling amu oina building asida yaroklami building manungda Sabus amadi Tania makhoi animak lairami mikup asi Tania gi oina mafam asidagi thoroknabagi aroiba tanja ama oiba yabani adubu police na Tania da wahang tawo matamda mahakna yamna tapna akiba amaga loinana Sabus ki maikaida yengduna nupa asi mahaki mabungni hairami police ki chingnaba tapna mangkirami police na khalami madudi machin manau ani se ahingsi legend kinaba mafam sida leibo oiramgani haidana yengbada normal oina urami makoi anida akiba pakhatpagi mami amata uramde police na video recording matek ama lauraga mafam sidagi halaklami camera na record tawriba mikup asigi asengba karino haibasi kana amatana guess toba ngamloi Sabus ki maithong asi kayamuk yamna santi oi haibasi mahakna lotliba achumba mayamsi kanana su ubo phanglamde police hack chat khibaga mafam dugi film honglami Sabus na khanglami madudi mafam sida kuina leiragadi soidana khudong thiba nanglani haibasi matang sifauba Tania nadi mahak se safe oiba jaga amada lairibani khalami adubu nupa sinadi mahaki firepti lauduna loikrabani 2026 ki January gi tang 19 ki numitsida community center gi anisuba floor gi bathroom dagi maina chaklaba asiba haksang anikhak lauthoraklami asiba amadi sahi 12 muk surabi angang nupi macha amagi malami atopa asina sahi 15 romgi nupagi asiba haksangni animak mai thadoklambagi mamini masidagi mayak sengna khangmangamlami madudi evidence manghananaba hotnaki haibasi community center da chinganingai oiba mawongda mai chakpa mali haiduna call ama laklaba matungdata police na asiba anisigi matangda khangba ngamlakhibani investigate tawbudagi khangba ngamlami madudi mai thanabagi damak mai khetsinaki haibasi amadi yamna fazana chakhibana maram oiraga masak khangdoknaba hotnabada khara wana thoklani asiba anisigi mathakta anisuba floor simaktada blanket amagi manungdagi asiba haksang amaso fanglami asiba haksang asi atai kana sunate Sabuspu mahaki mabungni haikiba Tania actor oirami hojikti police na thajaba hawrami madudi makoina thengnariba case asi tongan case amakhak nate miyoi amana chatharakpa thodok amakhakni haibasi police na Tania gi ibung manungda pau phawrami amadi Tania gi sak khangdoklaba matungda case asigi achouba ahongba amakhak laklami kaigino hairagadi Tania actor na ahanba masak khangdokpa ngamba victim amakhak oirami masidagi tapna mayak sengba hawraklami madudi thokriba thodokсing asi tongan ba thodok ama natte haibasi asiba tarukki manungda mangadi ariba mi changnadraba building manungsida langthoklambani siriba miyoi ayamba lambi sorokta laiba mi ngakto oirami amadi makhoi asi kananasu yengbidraba miyoi ngaktani makhoi mayamsugi marakta angang amasu yauribani masina maram oiraga miyamna kinamasu helami sawarda akibagi environment amakhak leiba hawrami hojikti maru oiba suspect asi wari asida yawakpagi tanja adu laklami nupa asina mahaki asema saktam asi yamna haisingna tongan mingaloina lotsalaga thamami hawrakpada mahak asi police na Masur Rahman Khan Samrat masagi chahini humuk suraba miyoi amu oina khalami mahak asi bank colony da kocha chatlaga laiba mayum lajadaba miyoi amakhakni adubu tapna investigation asi manglom da sum sangsalakpagi matung ina mahaki asengma saktamsu khangba ngamlaklami mahaki asengma mamingsi Sabut Sheikh kawi mapagi mamingna Panna Sheikh kawi mahak asi Musinganj district ki Mosa Hamanda khungangdagini mahaki family da machin manau nupa ahum amadi nupi mari oirami mache ahal sigi ming Sharmin kawi Sabutna mapa mamagi ani shuwa machani family asigi mari mata kharasu
Barisam area da su lairami. Investigation gi matamda mahaki anouba ming kaya amasu thoraklami. Tiger Samrat, Psycho Samrat, Masirur Rahman Khan Samrat amadi Masur Rahman Khan sumona chingbani. Sabut ki punsi se mahusana khara complex situation amada lairami. Yamna nganna larik ai su tambusu toklami amadi angang oirikandagi hauna mahaki behavior si normal oiramde. Laikai gi mina hairapagi matung ina mahak si nisa yamna sijanai haiba khanglami. Jail da amuk chu changrure amadi masigi matung rehabilitation center da su lairure hairami. Matu su thirami adabu magi nupina thaloktuna chatkirami. Mahaki machanupa amasu lay. Mahakna apopa mapada su case file torami masigi matung matam sangna yumdagi mangkirami. Marak marakta yumda amuksu lai aroiba oina mahakna yumda lakhibasi mahakpu police na fagadaba tha amagi mamangdani. Mahaki mama Mamtaz Begum amadi manaw nupa Jibon Shekki matung inna sabut wakhal khara choiba mini hairami adabu police ki wahang pawhangda sabus wakhal choi haibagi evidence amata fanglamde. Mahaki manaw nupa na asumna hairami madudi mayam se yumda halakpa matam sida angak pa wari kaya ama hai kaigumba kandana mahak achoba officer amani aduga kaigumba kandana police ni hairami. Sawar gali singda but ki mawngda koichat chatun lairami. Kaiguma matamda police station asigi manakta tumi ahangba asiba haksang fangliba community center asigi akoibada su koichat chatli miyamna chingnadanaba wakhal laina naba mi amagi saklon amakhak laurami. Police ta hanjan call tawduna oida padaba wa kaya ama hairami amasung mahakna mangjawnana khangbagi mawngda kariguma thodok ama thokadawre haibagi clue su hairami. Case kharadadi police na asiba haksang fangdrikanda pau pibasu yaurami. January ki tang tara tarukta mahakna police ta call torami aduga body gi laifam su taklami adabu matam sidadi police na mahaki wafam asi jokes amoina choirol amoina lawkhibani. 2024 ki August ki tang manga gi matungda mahak se police ki dress ta kayarak hana urami. Makhutta lichai ama pairaduna officer amagi mawongda ek torami amasung mi hatlaba matungda su mahak ifong fongna koichat chatlami. Mahak ki bag asi yengbada police officer gi ming amadi phone number gi list abakhak fanglami. Mi gi mamingda register toba sim card su sinarami. Mahak ki fingerprint amadi national identity document check tobata mamangda crime tawkhibagi history amata fanglamde. 2025 ki December gi loisalakpa matam si faudadi phim ka hena phalaktabadagi police amadi municipality na khongthang amakhak lakhotpa tarami. Municipality community center asidagi hanjan asiba haksang fanglakpadagi building asi fazana sengdok khomdokpagi thabak torami. Light chu fazana thalami amasung security gi damak CCTV camera su install torami. 2025 ki December gi tang taraga mapanda asiba haksang fanglaba matungda mamangda panjakriba ahoma mayam asi tawrokhibani maramdi mafam sida mityeng thamnaba amadi matung tarakpada mihat mipun tholakadaba lairagasu thingnabani. 2026 ki January fawbadi camera asi mathau fazana tawrami. 2026 ki January tang 19 gi umidangda CCTV footage asida mayek sengna urami madudi sabusna asiba haksang ama magi lengjumda thangatuna purga chatpadu masigi matung police na Mutimor area da thibu humbagi thabak tawraga mahaku farami. Thangnabu numitta senior judicial magistrate Muhammad Tajul Islam Suhaki mangda puthoktuna court manungda sabusna masana yazarami madudi miyoi tarukmak mahakna hatkibani haidana makhatana wahang pawhang tawnaba numit tarani gi remand custody da thamnabagi ayaba nirami. Victim khudimaki tongan ba case amam file tawrami. Mahakki masana yazaba warolda asumna hairami madudi mahakki thamoina nupi mari khakta yamna saurami. Mahakna nupi sing asi aran mathabak tawba yawi haina khalami amasung numidangi matamda mahakki manakta laktuna aran mathabak tawnaba hotnai hairami. Sabuski wakhalda nupi sing asigi asauba amadi tugat chabana pik thalami amadi nupi sing asi chairak phangpham thoi haina khalami. Nakal amaromdana wari amasu asumna hairami madudi mahakna mi hatlibasi mafam asidagi mayum makai lajadaba wakhal choiba miyoising lauthokhinabani adubu police na mahaki wafam asi sukta thajaramde. Police ki matung innadi sabus mayum makai lajadaba amadi aswanba singu target tawba psychopathic killer amakhakni haibasini. Makhatana wahang pahang tawbada ahanbada victim sing asi mahaki warida langda thwangani masigi matung miyoi adu mathanta puraga hatlami. Police ki matung ina mahakna masak amadi maming lotchanduna
ꯅꯨꯄꯤꯁꯤꯡꯗ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯅꯕꯒꯤ ꯂꯥꯡ ꯑꯃꯈꯛ ꯊꯥꯛꯏ꯫ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕꯤ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯍꯥꯡꯕ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯃꯗꯤ ꯕꯤꯜꯗꯤꯡꯁꯤꯗ ꯄꯨꯔꯒ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯕ ꯑꯃꯗꯤ ꯃꯍꯥꯛꯀꯁꯨ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯒꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯝ ꯍꯥꯠꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯝꯃꯤ ꯑꯃꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯍꯣꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯈꯔ ꯑꯃꯗꯤ ꯃꯐ꯭ꯂꯔꯅ ꯉꯛꯁꯝꯗ ꯌꯦꯠꯁꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯊꯨꯅꯁꯨ ꯁꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔꯒꯤꯅ ꯃꯉꯛꯇ ꯂꯦꯜꯂꯝꯃꯤ ꯑꯃꯗꯤ ꯈꯔ ꯑꯃꯒꯤꯅ ꯂꯦꯡꯕ ꯉꯝꯗꯅꯕ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯑꯦꯕꯤꯗꯦꯟꯁꯁꯤꯡ ꯑꯁꯤ ꯃꯥꯡꯈꯤꯅꯕ ꯃꯩꯈꯦꯠꯅ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯃꯩ ꯊꯥꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯩꯈꯦꯠ ꯑꯁꯤ ꯐꯪꯂꯝꯃꯤ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯑꯦꯕꯤꯗꯦꯟꯁ ꯑꯃ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯃꯤ ꯆꯪꯅꯗꯕ ꯀꯝꯃꯨꯅꯤꯇꯤ ꯁꯦꯟꯇꯔꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯃꯌꯥꯝꯁꯦ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯃꯈꯛ ꯁꯕꯨꯖꯇ ꯄꯤꯔꯝꯃꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗꯒꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯇꯣꯏꯅ ꯆꯠꯅꯗ꯭ꯔꯕ ꯕꯤꯜꯗꯤꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯂꯣꯠꯂꯒ ꯊꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯀꯥꯟ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯒꯤ ꯃꯃꯥꯡꯗ ꯃꯌꯨꯝ ꯂꯩꯖꯗꯕ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯁꯋꯔ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯝꯃꯨꯅꯤꯇꯤ ꯁꯦꯟꯇꯔꯁꯤꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯑꯇꯣꯞꯄ ꯃꯌꯨꯝ ꯂꯩꯇꯕ ꯀꯣꯏꯆꯠ ꯆꯠꯄ ꯅꯨꯄꯥ ꯑꯃꯒ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯃꯦ ꯍꯥꯏꯅ ꯈꯪꯂꯛꯄꯒ ꯅꯨꯄꯥ ꯑꯁꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯄꯨꯈꯠꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯍꯥꯠꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯇꯨꯅ ꯑꯅꯤꯁꯨꯕ ꯐ꯭ꯂꯣꯔꯁꯤꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯁꯔꯨꯝꯗ ꯊꯝꯃꯒ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯍꯧꯔꯛꯄꯗ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯏꯊꯣꯛꯎꯕꯅ ꯖꯁꯇꯤꯁ ꯐꯪꯍꯟꯕꯗ ꯃꯇꯝ ꯈꯔ ꯆꯪꯂꯝꯃꯤ꯫ ꯑꯁꯃꯥ ꯕꯦꯒꯝꯒꯤ ꯃꯤꯁꯤ ꯅꯦꯆꯔꯦꯜ ꯗꯦꯊꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯔꯦꯟꯗꯝꯂꯤ ꯑꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯑꯁꯤꯕ ꯀꯌꯥ ꯑꯃ ꯐꯪꯂꯛꯄꯗꯒꯤ ꯁꯋꯔ ꯃꯣꯗꯔꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯗꯤꯇꯦꯛꯇꯤꯚ ꯕ꯭ꯔꯥꯟꯆ ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯃꯤꯡ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯤ ꯑꯦꯗꯤꯁꯅꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯔꯐꯇꯨꯜ ꯏꯁꯂꯥꯝ꯫ ꯃꯍꯥꯛꯅ 2026ꯀꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 18ꯗ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯄꯤꯔꯝꯃꯤ꯫ ꯍꯧꯔꯛꯄꯗ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯄꯦꯇꯔꯟ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯐꯤꯕꯝ ꯐꯠꯇꯅ ꯐꯪꯕ ꯑꯁꯤꯗ ꯑꯃꯒ ꯃꯔꯤ ꯂꯩꯅꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯏꯟꯁꯄꯦꯛꯇꯔ ꯃꯣꯍꯝꯃꯗ ꯍꯦꯂꯥꯂꯨꯗꯤꯟꯅ ꯍꯥꯏꯔꯝꯃꯤ 2026ꯀꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 13ꯇ ꯁꯕꯨꯖꯀꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯂꯩꯐꯝ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯆꯩꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯣꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯍꯧꯔꯝꯃꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯍꯣꯡꯕ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯍꯥꯡꯕ ꯃꯐꯝꯁꯤꯡꯁꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ, ꯃꯐꯝꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯑꯃꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯤꯍꯥꯠ ꯀꯌꯥ ꯑꯃꯒꯤ ꯑꯃꯨꯛ ꯍꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕ, ꯁꯤꯇꯤꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗꯕ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃꯈꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯁꯤ ꯀꯣꯔꯠꯇ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ Once again, thank you everyone.